So group na Kuki gi civil society organization sing kauduna wa khanakri Kuki MLA sing lengak ti yaw gadra natraga resign to gadra haiba warep thuna laukthora kadori India government ka suspension of operations su khuyek pinariba KNO amasum UPF ki lusingba singna Manipur matam sang satharakpa kangluk ki irang amasum makoina taliba demand singi matangda Kuki jogi MLA sing amasum civil society organization sing ki lusingba sing kaukhatanu wari sanakri Thazaba yaba mafamdagi pangba pawgi source aman hai show group singna MLA sing amasum CSO ge lusingba sing adu Guwahati da kauraga mafam adu numit nini sumna mifam pangtokipani mifam adu ngarang numidang athengba lusingkhri mifam adu da makoina lawkibu warep adu ngasi numidang wairam phawbadadi karigumba wafam amata phongdorakpa leithri makhoi gi warep adu Ministry of Home Affairs ta hana yoraba ye pawsin hai Ministry of Home Affairs na Manipur dagi President rule laukthokpa amasum popular government ma Shamanabagi matangda makogi apam pam the kari lebegi have mongzumna hanglakibadagi mipamadu shinkibani ITLF amasum kotu ki mihut kangbu singsu mipamadu sarugaki MLA singadu bulenga semlakpada yoholoidaba oiragadi makoi MLA phamdagi resign ta hoba sungani haina mot phongdok naramki adubu makogi wafamadu hauzumaki oinadi shu group ki oirabasu civil society kangbu ki oirabasu yaba haibaduri numinini gi mipamadu da laikidi Thenglabada lakliba December tha phawgi manungda popular government am semnanaba central government na thabak lokholakpada hauji Kuki jau singda nakong sari basi National Highway tura thamlamba maitai sing satok sin tawba yaro heba athingba lauthokpasini handakta New Delhi da sugi kangbuga Ministry of Home Affairs ki kangbuga wari sanabada legislation liba Union Territory ama sembi nanaba su group sing demand thangalakhi hairiba demand adu AK Misrana matang sadi haini yakiti masimagna taklibadi Manipur dagi tokhaiba Union Territory ama sembagi demand asi haujuma ki oina mai paklu hebasini maram aduna haujik thokliba wathok sing asigi waroisin karamna purakadagi amasum Kuki jau singna kari khongthang lokhat haugadagi haibadugi matangda maikai kya thon wakhana ki hairi Manipur popular government ama semlakoda Kuki jaugi MLA sing yawbagi wapam asi haujiksu laikhai tabak ngamdri makoi apamadu kaktaw yadabana makoi resign nok tawgadra natragana lengakti yawgadra haibadu lepthoknanaba numi nini ki miphamadura Kuki jau sing MLA sing aduna yamna kana pressure torakhi hari miphamadura lawkibu warep adu ngasi nomani sida soidana lakthorakani warep adugi matung ina MLA sing pham thadoktaba lepkani hari Home Guard singi demand December taruk phawbadu piyu Home Guard singi demand December taruk phawgi manungda lengana pitho piyu haina Manipur Home Guard Employees Welfare Association gi President Yanglem Mangina phongdokri Luwang sangmamda leiba association gi office ta ngasi kumja English singa kunga taruki wall calendar phongbagi thoram ga mari leinana wapmasi mang phongdokhibani IAF na Impal airport ta mock drill pangthokri Indian Air Force IAF na Impal gi Bir Tikendra International Airport ta mock bomb threat drill pangthokri mock drill adu the Central Industrial Security Force CISF Airport Authority of India AAI Bureau of Civil Aviation Security BCAS Bureau of Immigration BOI Manipur Police amad Airport Authority of India Fire Services na singba maruaiba stakeholders sing punamak sarugyaki Yeknabaga lamba pawad khudungsa nabagi dama akhanaba mock bomb threat drill asi pangthokpani haina report amada phone India Air Force na November 12 dagi kun phawba awang nupok India gi tungan mafamda lan gi sajel tawnaba thorang lakholakibani military exercise da maru oiba fighter aircraft air defense unit singamadi integrated defense system sejanari mock drill pangthoklingai gi serakta misa miyana plane tongduna satpada khudong thiba mayuknadanaba Indian Air Force na awang nupok ki mafam punamakta notice to airmen NOTAM issue tauki India yumlo nariba China Bhutan Myanmar amasung Bangladesh na singba lebak singa lamba paba ngamnabagi panamna thorang asi lokhatpani hairi Manipur posting taba AR personnel ama mangkhri Manipur posting taba Khanindra Boro ko Assam Rifles ki personnel ama ngarang digi thiba khangkidre hiramasi gi matang imung munung gi miyoi police ta official oina complaint tokri imung munung na phongdokhibagi matung ina Boro na Manipur gi Kotra Zawad leiba mayum da halaknaba Dimapur gi Rajdhani Express train tongki train aduna Guwahati yoraklaba matamda mahakna masa nupiga mobile phone wari sanaki
matung tarakpada maki mobile phone da switch off tawkhibadagi makha tana paw phaunakidre hairi Bihar gi mikhal lairik haiba mi bot ka de haitabu sukai Bihar da pangthokiba assembly mikhal da politics kadi no masak muna khangdriba miyoina mai paklaga lairik khwaidi haiba mina mai thiori masagi sei kunga manga suba ngairibi maithili thakur kaubi saisakpi ama alinagar assembly constituency da BJP gi mere oiduna mahaki lamba oiriba RJD gi mere Vinod Mishra digi bot masing lising taramathu ga satre ka kunthra henduna mai pakhi July kunga manga da masagi sei kunga manga sukrabi maithili thakurna handaki mikhal da khwai digi na oina mai pakpa mere oiri Madhubani district gi horakhibi na PSC Indian classical amasum devotional music tamnaki adubo politics ki maram dari kariguma mata khangthri amaromda Lairik khwai digi haiba mere emne haina launariba Krishna Chandra Sinha di handaki mikhal adura maithi hore Masamak mathematician ama oibaga loinana IIT JEE gi professor oiriba misa asi Prasan Kishore gi Jan Suraj party gi tiketa Kumhar assembly constituency gi mire oikibani election commission mikhal gi phallau thokpada KC Sinha na sukna gi vote lising taraga mangaga tarakater phangduna ohum supa takhi constituency to the BJP gi mire Sanjoy Kumar Sinha na voting la amaga samriga marfuga manga phangduna mai pakhi Congress ki mire Indradip Kumar na bot lising yang kai gani thoiga samapan ga humfuga mathoi phangdun ani su pataki handaki mikhala sida khwai gi ladik haiba midi ne haina launari ba Kalyan Chandra Sinha khumjai ni singa maga samapan ga yang kai ga mari gi December kunga mapanda Bospura da pokhi Bihar board examination khwai gi makok ithang thang na lakhi ba loina National Merit Scholarship phangki Patna Science College da BSc amasum MSc tamduna double gold medal phangki kumjai ni singa maga samapan ga maudra da PhD phangki ba miyoisina masagi se kunga nipan surakpada coordinate geometry haiba laik ama ikhi matung tarakpana makna tungan ma larik khundra heni khre मान इखिब लाइरिक सिंग कया मरुम बिहार अमदि अते अतोप स्टेट सिंग स्कूल करिकुलम द याउदुना माहिरोय सिंग ताकपि तंबिरि बिहार दा महागुरु हाइना खंगनब मियेसि सांगलबसै याखैग मथोइरोम प्रोफेसर ओइरलबनि खोआइदिगी इहान हाना पटना यूनिवर्सिटी ओजा ओइना थबक तौखिबग लोइना तोवान कॉलेज क्यागी प्रिंसिपल ओइरमलब मतुंगदा बिहार लैबा नालंदा ओपन यूनिवर्सिटी की वाइस चांसलर फाव ओइरमखियन पावमुन पलि Manipur hauzik thamliba PR khudak lauthokuna constitution piriba rights miana phangangadabani sutuko India begasi international arena da khwaidigi saw democracy satpa leba amani haina napal tawduna makhau pong lauraga Manipur miyam gi democratic right khongawnari basi sumlibra haibisi asabo ngamoirakli maram aduna Manipur thamliba PR si khudak lauthokuna Indian constitution piriba rights sing Manipur miyam na subapung phana phangangadabani haina sangwaijin tu tokpasing United Club Organization Satuko gi General Ski Hadorakpa Chirola mana makhata na hairi siol sina makhata na hairi bana sei sigi February mapan Minister N Berena ma ki phamdagi resign tawkhibadagi Manipur Legislative Assembly su suspended animation thamduna sei sigi February 13 dagi Manipur da PR lengak thamlakhibani India na hokibasai English nga maga samapan ga nipfuga mapan ga October 15 da Manipur namduna India gi phiba nu na tension han khibadagi nga sifawa pikraba state asida 1967 dagi 2025 power president rule taraga mathurak thamjinduna India lengna masing yamjadraba apikpa Manipur state asigi miyam gi democratic right punamak matuna thamli loinana handakta India lengana Manipur PRC mathang sai English ngani ga kunga taruk ki February 12 faw thamkhigani haibigi ingit amuk Manipur miyam gi fundamental right matna bahonabani maramaduna Manipur miyam na hairiba thong asi yapham thokti hairuduna Manipur miyam gi democratic right phone khongaw naribasi asobo ngamani maramaduna hokiba February 13 dagi state asida thamlakhiba president rule asi lokthokuna Manipur miyam gi phangpham thoklaba Indian constitution ki right singa da phanganaba honagadabani hairi PM na Kangpokpi da nauna saba Ekalbia Model Residential School virtually inaugurate tokre Kangluki irang mayuk nari ba Kangpokpi district ki Southern Hills West ki manung sanba
Songpejang village nauna saba Ekalbia Model Residential School Prime Minister Narendra Modi na virtual ki kuthangda ngarang sangga khibaga loinana residential school asina maphamadu gi tribal mahairoi singi education fagat hanana bohona bada asaba mating am oiragani haidi pausna makata na hairibana sit samriga mart forum leiba modern residential school gi foundation stone do matam sap manana kangpokpi district ki deputy commissioner Mahesh Chaudhary na maikhum hangdoki Ministry of Tribal Affairs ki miyeng makhara kangpokpi district nauna Ekalbia Model Residential School hangdokhiba asi leba asida tribal mahairoi singda awang pathaki residential education pinabigi panam gi manungsanani nauna Songpejang village residential school ma hangdokhiba asina kangpokpi district amasum masiga yomlo nariba tribal region na leiriba mahairoi singi oina quality education asoba kanaba maspiragani Prime Minister Narendra Modi na virtually kuthangna nauna Ekalbia Model Residential School Sangabagi Tharamatuda Manipur Governor Ajit Kumar Bala, Union Minister of Culture and Tourism Gajendra Singha Shekhawan, Union Minister of Tribal Affairs Zual Oram, Union MOS of Tribal Affairs Drugadas Uike Amasum, Outer MP Alfred K. Arthur Sargaki. Thauramaduga Mari Lainana District Administration Kangpokpina School Gilaidi Bamaduda Public Ibianamas Pangtoki. Thauramaduda Prime Minister Narendra Modi na Miam na Pi Pauzil Thauram delivers sing the make sing at Tahan Kiloina Foundation Gi like Ado Dishina Maikum Hangdok to the Miam the High Hibada Nasigi Tauramasi District Asigi Quaidi Marueba Amasung a mixed or young but no Amasuni. Namit asimak to the Prime Minister Narendra Modi na Gujarata Ekalbia Model Residential School ama sanava yatra hunbaga loinana bapa maduragi virtually when naunusari Ekalbia Model English School asi sangara khibani hairenisu paus na makhatana phongdora amarom the Prime Minister Narendra Modi na ngarang Fairjol District ki Lawi Bula village ta Ekalbia Model School sanava virtual mode yatra hunkhre Tribal Freedom Fighter Bhagavan Mundagi Samgi Yankai Subabot Anniversary ke Mari Lena Ngarang Leva Sigi Tuan Mapam Kuntraga Mangada Ekalbia Model Residential School Kuntraga Manga Sana Yatra Hun Kibatugi Manungsana Fairjol Disu High Residential School Sana Yatra Hun Baduda Yauki Benadi Nitish Kumar Makatana Bihar ki Minister Oiragani Yum Sagesa Natragana Sagol Sunumita Nauna was Lauragani Handak pangthokiba Bihar ki Assembly Mikhalda ANDA na sauna mai pakhibaga loinana Nitish Kumar Makhata na state asigi minister oiragani loinana lakadoriba yum sakasa natragana sagol sunumita Nitish Kumar atopa cabinet minister kharaga loinana wasak lauragani kana wasak laugadagi habadu final oire hari Pausna Makhata na haidibena Union Home Minister Amit Shah na siya lauduna pangthokiba mipamana nauna semgadoriba sakar sita kana bu cabinet minister oigadoriba gi habadu finalize tawkibani Lakadoriba yum sakasa natragana sagol sunumita Chief Minister yauna Cabinet Minister sing wasak lorbaye adubo karamba numita wasak lawgadagi habadudi Prime Minister gi schedule gi makhapon ngani handak pangthokiba Bihar gi election aduda English ngani ga kunna pangthokiba mikhala aduda BJP amasum JDU na score tawkiba masing atudagi hena wangkhat na phangkibani handak ki mikhala aduda seat marpuga mapanda mai paktuna single largest party aduga masig hek mathang JDU na seat marpuga mangada mai pakhi Party ani asiga satminariba LJP, RB, HAM amasum RLM su mikhalasida mai paktuna NDA gi oina punna sit saniga ni phangduna absolute majority oikhibane amaromdana heyeng Nitish Kumar na maki cabinet sing kauduna taragani thu suba assembly si dissolve tawna bogore lawrabe hairibe assembly asi dissolve tawna bigi wore basi hek lawbaga Nitish Kumar maki phamdagi resign tawre haina state adugi governor da resignation pisilaba matung NDA gi Constituents partners singi legislative party ki mifam pangthoktuna alliance asigi anova leader khanduna sarkar semnaba claim tawragan hai Prime Minister Narendra Modi na hek finalize tawbaga wasak lawbagi thoramasi pangthokani wasak lawbagi thoramasi karambanu mita pangthokadagi haina hauzik phawada final oiba ngamdrabasu watanagi Gandhi Maidanda Asauba so amagaloina wasak lobagi thoramasi pangtokani haribo wasak lobagi thoramasi the Prime Minister Narendra Modi yaun tungan be Union Minister Singh ANDA na sasan tawba state singi minister amasum deputy minister alliance ki makok thongbol singba sing saru yagani ANDA gi partner singi marakti hena session nabagi unity adu utuna mathang na pangtok dori West Bengal gi assembly mikhalasida anoba saifu amas pina ba hona ga thori nauna sem ga dori ba sarkar sigi cabinet minister gi masing BJP ni hena Laura Bayahari
मिजोरम दा कंबाइन फोर्स न लुपा करोड़ निफुग मंगा की ड्रग फारी असम राइफल्स अमसुम मिजोरम पुलिस न सथब एंटी नार्कोटिक ऑपरेशन की मनुंग सन होखिब तरानिथोय अमसुम तरागुहुमदोय की लोनब नुमिदांगदा म्यांमार ग लोनरिब मिजोरम की साइतुल डिस्ट्रिक्ट की मनुंग सनबा वापादा की मार्केट लुपा करोड़ निफुग मंगा की बेलू होइगदबा मेथाफेटामाइन केजी तराग मंगा फारी पाउसन मखाताना हाइदिबदि कंबाइन फोर्स न ngapa area check post yamna singnaninga iba mawong lakhiba gari ma khamduna check tawba yamla drug sing adu miyo ani ga kona na forward pagam khibani faraba miyo ani edu gi mathakta makata ba investigation gi damak I12 police station sinakre hawkiba matam khara sid Mizoram combined force na drug phab gi sanga leptre hengalakli फिबम मसी यौरगा अथॉरिटी की माइकैदगी मियाम द लॉ एनफोर्समेंट एजेंसी सिंग साथरिब एंटी नार्कोटिक ऑपरेशन असिदा मापुंग फानो कोऑपरेशन पीबग लोइनना सिंगनिंगाय ओइबा पोचै सिंग पुथोक पसिन तौब उरबदि खुदक सिक्योरिटी एजेंसी सिंगदा पाउ पीबियो हाइदि ड्रग ललोनबा मा पुलिस न फारबा मतुंग नानथोक्तुना सेन खिबेदगी मखोंना नुंगमैना कापतुना अमुक फाखरि पुलिस के मखुतगी नानथोक्तुना सेन खिबा मियोयमा पुलिस न मखोंना नुंगमैना कापतुना अमुक हना फारि हाइरिबा थौदो असि ngasi ayu angan bapung anirom taba matamda Manipur ga yumthangnariba Barbeta district ki Malkhursi village thokibani thaudo adru soglaba drug lalonba miyoydugi maming Anwar Hussein kawi Malkhursi village dagini maki haksangi khongi phaigalgi sarukta nomai maru ama panbadagi hauzik Barbeta Medical College and Hospital lekatnari hari thaudo asigi matana police ki mekaidegi phungdokhibagi matungina tha asigi tarukta auto rickshaw amadagi ताराबारी पुलिस तुंगान तुंगान शोकेस तारामथोइदा हापा ड्रग्सिंग फटखि ड्रग्सिंग अदुगी खुंगुल लिरकपद ngarang numidang अखनब पाव फंगबदगी सतखिब ऑपरेशन दा ताराबारी पुलिसना अनवर हुसैन फटखिबनि फारबा अनवर हुसैन वोंग पोंग सथबद महंगना मालखुर्सी विलेज दा ड्रग्सिंग लोसिनदुना थम्मी हैबा हाइदोरकपदगी महक पुलिसना मफम अदुर ड्रग्सिंग अदु पुदुना लाखि मफम अदुरगी ड्रग्सिंग अदु फटखि ड्रग्सिंग अदु फगलिङै महक मफम अदुरगी खुलै थुना चेनखिबदगी पुलिसना लेपनब खनखि मदु फावबद लेप लेतना चेनखिबदगी पुलिसना तानदुना नुमै कापगी थौदोक तो मखोंना पांदुना सोखिबने हारि तुंगदा महकना लेकनदुना लैरिबा हॉस्पिटल अमदि थौदोक थोफमदा बारबेतागी सुपरिटेंडेंट ऑफ पुलिस Susanta Sharma additional ASP crime Vikas Bora Boyanamadi Sadar DSP ZTS Burman Satun Yingsin Bigi Thabak Sataki Hari PDF ki ambush ta junta lan mi yang khairom hatkri Myanmar junta ki mek lan horiba People Defense Force PDF na sagang reason junta lan mi ki mathak asoba ambush ta duna junta lan mi yang khairom hatkri loin taraga mangana phajin kri hari report asi ki matung ina sagang reason ki Kanta balu amasum Khenju township ki ngangkhoi manakta junta lanmi amasum mapang oiriba piu sote militant gi apun mamiyoi samana sab lanmi kangbu amada PDF na lam landa satakhi kuthokna bad pung homrum satakhi yamna ka hena kuthokna bad PDF ki lanmi sing junta lanmi gi yangkhai rom hatkhi bani loinana yamlaba khulai sing su lawkhri hari PDF ki ambush aduda kalam adubu lusing ki wa commander hatkhi ba loinana atopa lanmi sing kaiduna senakhi junta lanmina mapang oi satminariba PU Sotena khudum chanchinduna lariba Kanta balugi wetodagi Khenju tamna lakpada tamthirba ete edu sathakibane hari tadana sum myamna thamjage duga hausi koina di myam paus mata solution jarage masum khataba anoba update myam pun ngai minase